Bishnupur district Kuki Khutlai Paibani Chingnabasinga Nomai Kaptharakpada Laumi Ama Sokle Bishnupur district hospital da laikanakre combined security force na operation chatharingai manung Nomai Kapnarakpada Kuki Nupi ama susire Akhoi lalobasingna buffer zone romda law uraga leibasing Nomaina kapamaga halaklaba matungda Sevai force sing kakalaklaga Lanching manbi manungda leiraga Nomai Kapada Khulak pida pankhibani Aikhoi lalobasingdi mapa mapugi leifamda yaukhre S long 5 manungdasu nongmai tari. Information to all units member Kangbai area women wings Lanching Mambi Kulakpi CY force sing na pukre force na pukibadu di pamde housing mafam aduda KKL ga munaringai matamni munhauba ngamdrabadi ekhoi area sing na thatlaga munhauba mathau tai maram aduna ekhoi gi nupi sing mayam yamhallaga yamiba makai pullaga Jalen 5 mafam da chatminanaba khanganjari hauji oibana wakal Wala da Kuki sing na Nomai Kapsilakpada law suba ahal ama sokle governor na hayeng ayuk pung 12 fawbagi manungda Nomai Kapada Chingnabasing puthoraktrabadi Manipur pumba Shutdown chatharagani. Bishnupur district ki Wala da ngasi nungtil pung 3 kunrom tabada Kuki Paibani Chingnabasinga na Nomai Kapsilakpada masagi lawfam da law suduna leijaba ahal ama Nomai na panuna laikanakre amarom da khoi sawnaraba Wala gi miyamna governor security advisor thodok thokfam da lakadabani Chingnabasing faduna action lawgadabani haina demand tawduna tidim lambi thingjinbagi khongjang chingsinkre loinana hayeng ayu pung 12 fawbagi manungda Nomai Kapada chenaba mioi lengangna puthokta tarabadi Manipur pumbada matam kaktana Shutdown changsilagani haina lawthokre press na fangba pauda ngasi nungtil pung 3 kunlom tabada Wala high canal manakta leiba chingdagi Kuki Paibani Chingnabasinga Nomai round 5-6 rom kapsilakhi Nomai kapsilakpaduda high canal mayada leiba masagi lawfamda law suduna leiba Wala awang maning lekaidagi ningthaujam biren humpugi oithangba khutki khubomda Nomai maru ama panki soklaba and Biren Bishnupur district hospital da pukhatuna laikanaraba matung Imphal gi Rims hospital da pukhalaktuna laikanakre thododagi pau phangmadagi khoisawnaraba miyamna Wala da tidim lambi thingbagi khongjang changsinba haukre khongjang changsinba aduda saruk yakhiba nupi amana isagi lawfamda law uzabada Kuki militant singna Nomai kapsinduna hanaba honarakpa yaningde law suringai da Wala high canal gi maning thangba chinggi saruktagi Nomai kapsilakhiba matam aduda mafam aduda irab lapnadana SSB gi camp leiribani Central Force leina chingdagi kumtharaklaga Kuki militant singna Nomai kablakpa haibasi makoina Kuki singbuna koina na sogali haiba utpani hayeng ayu pung 12 fawbagi manungda governor CS DGP Wala da laktuna Nomai Kapada chenaba mioi miyam da puthoktrabadi khudaktagi matam kaktana Manipur pumbada total shutdown gi khongjang changsilagani hairi kungi nong laktuna lawmi singna law suba haunaraklaba matam asida state asigi chinga Thangnaba mafam singda lairiba mitei singna masagi lawfam da law suba matamda Kuki singna ngehak leitena Nomai kapsin bayauna ai apan piriba si lairiba PR lenga asina thingnaba honagadabani amadi lawmi singna masagi lawfam da law subada aso apan thoktanaba security ki section thorang matik chana lawkhatkadabani haina phongduragli amaramda Kuki singna Nomai kapsilakpada sokpadagi rim talaikan naribaning thaujam biren gi hakchangi fibam ngasi numidang wairam moirang kendrugi MLA thongam santi masa chatuna hakthengna yengsinkre Paumisina hangbo hangi paukhumda ngasi Nomai kapsilakliba Wala high canal manakta leiriba SSB gi bunker mari leiri bunker adudagi sokliba mafam asidagi supnagi meter 50 rom tamak oigani mahak masa thodok thokfamda changduna yengsilure mafam aduda SSB thambagi mahut BSF oina thamnaba mahaki maikaidagi mari leinabasingda khangankre haiki mahakna mafam adudagi rimsta lakpagi lambi thinungai yorakpa adwaida ngasi Nomai kablakhiba Ching manakta Central Security Force amasung Kuki Khutlai Paibani anigi marakta Nomai Kapnabada nupi ama siri haiba pau phangki siriba nupi adu Khutlai Paibani gi kangbura natraga micham la haiba chapchana pau phangba ngamdri ngehak leirabadi chapchaba pau phangba ngamlagani hainasu MLA thongam santi na makhata na phongdokhi amaromda RPI Thawaligi National General Secretary Maheshwar Thonauja masa rimsta chatuna makhat Soknaba ningthaujam biren gi fibam yengsinkre yengsinbagi khongchat aduda Maheshwar na paumising da hai Kuki singna Nomai kapsilaktuna aso apan thokliba mafam adudagi yamna nakna leiriba SSB na karigidama Kuki singi mathakta khut hankhidaba asina center amadi Kuki Khutlai Paibani marakta chauna lautuna rabra haibasi chingnadaba ngamde mangna makha taraduna ngasigi Nomai kablakhiba mafam adu tamna state force na changsilubada Central Force singna thingba pirakliba asigi maram karigino ngasi Nomai na paliba lawfam asi red zone gi area na te Central Force ka yanaba magi makhada lawfam asi dagi chingkhongda meter 4 lom changsin na law ubada akaiba leiroi haiba wafam leiribani panba yabadi haukiba numit humni rongi mamangda mioi amana Facebook account ngasi Nomai kapsilakiba mafam adumakta da Kuki singna Nomai kapsilakli haina phongdokpa leikhibani wafam adu phongdoklubagi Manipur police na hairiba mioi adu fagat khibaga loinana
पुलिसकी माइकैदगी मफम अदुदा कुकीना नोंमै कापसलकपा लेते हाइना सेंगदोकपा लेखिबने लिसिंग अहुम हेनबगी पुवारी लेरकलबा मणिपुर मियोय खरना मचेत मचेत थुगाइनबा होनरे यूनियन होम मिनिस्ट्री न म्यांमार अमसुंग बांग्लादेश नि हाइना चिंगनाबासिंग मसक खंगदोकनबा नुमित 30 नि मतम पीखिबदु सुख्रे हौजिक फावबा कयाम खंगदोकलबगे हाइबदु खंगलु संजोय अहनथेम ममांग था मे 18 इम्फाल फोंगबा पाउचे सिंगदा मयेक सेंगना यावखिबा म्यांमार अमसुंग बांग्लादेश नि चिंगनाबा इलीगल इमिग्रेशन नुमित 30 निगी मनुंगदा मसक खंगदोकनबा स्टेट सिंग अमदी यूनियन टेरिटोरी सिंगदा इंस्ट्रक्शन सिंग पीख्रे हाइबा पाउ असिगी मतंगदा सोशल वर्कर संजोय अहनथेमना वाफम खरा थमलगली संजोय अहनथेमना पाउचे सिदा फोंगदोरकपगी मतुंग इनदी हारिबा पाउ अदुदा इंडियन सिटीजन नि हाइबा क्लेम तौरिबा बांग्लादेश अमदी म्यांमार दगी लाकपनी हाइना चिंगनाबा इलीगल इमिग्रेंट सिंग अदुगी बैकग्राउंड सिंग अदु चपचाना नुमित 30 निगी मनुंगदा खंगदोकदबनी हाइना मयेक सेंगना पल्ली लोइनेना नुमित खरनी असिगी मनुंगदा मखोइगी डॉक्यूमेंट सिंग अदु वेरीफाई तौगदबनी मखोइगी मरमदमदा हलनबगी थबक सिंग पाहेटकनी हाइना यूनियन होम मिनिस्ट्री की माइकैदगी अकनबा याथंग हाइबदी इंस्ट्रक्शन सिंग लेबा असिगी स्टेट सिंग अमदी यूनियन टेरिटोरी सिंग द पीखी संजोय अहनथेमना मखाताना हारिबदी भारत सरकार ना थेंगलबसु थेंगनलमदा मसिदा थोकलिबा हाना सुनबा यावबा वाथोक सिंगी रूट कोस खंगलकलबा माले खलुबदा सुकी मति हराउखी अमसुंग यानथंग अदु यामना हराउ तरामना ओके अदुबो हौजिक नुमित 30 नि मपुंग फारबा यूनियन होम मिनिस्ट्री की इंस्ट्रक्शन अदु कया यामना हौजिक मणिपुर दा पालिबा पीआर गवर्नमेंट असिना थबक तो ओंथोकलबगे इलीगल इमिग्रेंट कया गी डॉक्यूमेंट सिंग वेरीफाई तौबा लोइरबगे कया यामना डिटेंशन तौरबनो लोइनेना हौजिक फावबदा इलीगल इमिग्रेंट कया मागी मरम दहलनख्रबगे हाइबदी डिपोर्टेशन तौख्रबगे लोइनेना डिस्ट्रिक्ट कयादा डिटेंशन सेंटर कया सारबगे हौजिक हारिबा डिटेंशन सेंटर सिंग अदुदा इलीगल इमिग्रेंट सिंग मसिंग कया लेबनो हाइबगी चपचाबदु पीआर गवर्नमेंट असिबु लुचिंगलिबा गवर्नर ए.के. बला चीफ सेक्रेटरी पी.के. सिंग अमदी डीजीपी मफमदा हंगलगली संजोय अहमथेनना मखाताना हारिबदी हिरम असिदा अप टू डेट ओइबा सर्वे तौबगी मरिक चुंबा मतम लेबाक मियामदा पुथोक्तुना खंगनगदबनी हाइना डिमांड तौरदुना हिरम असिदा लमदम असिगी सेसो सिंग अमदी पॉलिटिकल पार्टी सिंग अमदी मरी लेनबा पुमनमंगना तुमिना लैसिनबिरोइदबनी हाइना मियागी पुकनिंग चिंगसिलगली लोइनेना महाना मखाताना हारिबदी हारिबा थबक सिंग असि तौद्रिबा ओइरगसु तौद्रिबगी मरम पुमनमंग मयेक सिंगना खंगनगदबनी हाइरि लालौलुब केसीपी अनि पुनसिंदुना केसीपी अपुनबा सेमख्रे केसीपी की एमटीएफ मोबाइल टास्क फोर्स अमसुंग एमजेसी मिलिटरी जॉइंट कमिटी अनि पुनसिलगा केसीपी अपुनबा हाइना मिंगथोनबा अनौबा लालौलुब अमा सेमले हाइना कंगलेपा कम्युनिस्ट पार्टी अपुनबगी पब्लिसिटी सेक्रेटरी पुनसिरोल मैतैना खुयेक पीदुना प्रेसता थोरदोरकपा चेरोल अमना खंगलगली चेरोल असिना हाई इंग 2023 की जून थादा एमटीएफ अमसुंग एमजेसी अनि असि पुनसिलबा मतुंग येतनाबा यावदना सेमनबा केसीपी अपुनबगी खलगा थौपुबा सिंगदी चेयरमैन पाइखोंबा एलाइस फादर निंगथौजा जनरल सेक्रेटरी सिंथोइबा मैतै चीफ ऑफ आर्मी स्टाफ लांबा मैतै फाइनेंस सेक्रेटरी तोंजबा मैतै पब्लिसिटी सेक्रेटरी पुनसिरोल मैतै ऑर्गेनाइजेशन सेक्रेटरी हाइजबा लुवांग फॉरेन सेक्रेटरी रेंजर मंगांग डिफेंस सेक्रेटरी मनाउतोन खुमन अमसुंग सेंट्रल कमिटी मेंबर पामुबा मंगांग नि हाइरि